Mebys News and Information adom tarang nokjari. Labuk-tagi natraga yum sabagi gunya tokthok-laga truck-singda haptuna purakpada makhum khumdabana maram oiraga machit lambi-da tahouba leibak-sing aduna kaina thangda auful waiful-gi city onthoraktuna miyamda kham-thengna khudongchadaba mayoknari. Imphal-gi maroiba mafam kaya marumda hauzik leibak puduna chatliba gari ayamba tipar na mahot sinkre. Masina pochai puthok pusin natraga akhuba lambida sangsinduna haidokpada ka hena kudong chahalle. Adumakpu hairiba gari sing asida leibak mapai hapchilai body dagi yamna hengat na haplakpa leibak sing adu lambida lakpada machit tahokhi. Hairiba leibak sing adu tungda lakpa gari kaya marumna mathang takhairaba tungda pakthorai. Saraba nungsana leibak sing adu kanghalai amasung matungda auful waiful onthorai. Hairiba auful waiful sing adu lambida lakpa gari singe sahomna pukhalaktuna nungsita tilai asumna city asigi marwaiba mafam pumnamak auful waiful ngakta ngahelai asigumba auful waiful sing asina lambigi mataida ngaihaktan gari khamduna thambada auful waiful sing paksinduna gari adubu masak thihalle gari adu nalhananabagidamak ngaihak leitana chambagi tangai fadaba lai Pumnamak asigi mathakta auful waiful sing adu ningsa sor honbada yausilaktuna miyoi kaya thabombiga mari leinaba anaba kaya marum oihanle masimakna maram oiduna Manipur da angang natraga ahal haiba thidana ajma naba migi masing nongmagi hengalakli miyoi kaya ma allergy gi guli channarai Leibak chingliba gari sing asidagi amot akai natraga fatta haudi sing lambi da tahaudanaba makhal kayagi mechanism sing sizinagadabani chaukhutpa leibak singdadi lambi da gari dagi leitu macha ama phauba thadaba yahande karigumba tahauba thoklagadi madugi damak chaurba fine thi halle maramaduna leibak poiro fatta haudi poiro puriba gari khudimak makhum khumnei Manipur dadi amot akai natraga leibak puriba gari sing makhum khumba chatnade pochai yamna hapata nabada body dagi hendokna leibak natraga fatta haudi sing hapagi chatnabi lei hairiba fatta haudi natraga amot pasing adu gari aduna thauraga chatkibada nungsinna humduna lambi da tahawi asigumba piba masina piriba kudong chadaba asidagi nanthoknanabagidamak gari singna matik mapa chadana pot yamna hapa amasung makhum khumdana pot purakpasi lambi da mari leinaba authority na check tobagi tangai fadaba lei makhoidagi leibak tahauba oiragadi gari adu phazilaga fine thihan bagi chanabi hogdopham thoi hauzik oiriba mong matau asadi Imphal gi maroiba lambi ayamba nong churaga lekhom leinang aduga nungsa saragana auful waiful thangba city ohelle Lamdam asigi artist singbu tongan ba platform singda awang ba thakta thangalabasu sel khara piduna maram chadaba mongda lambi sorokta performance bihan bagi thongasi lenga ki mari leinaba singna yengsen haningi haina Committee of Civil Society Kangleipak CCSK gi president Jitendra Ningombana phongdokre Nasi bamo lekai de pangthokiba sargamgi kuntrarak suba mapo kumon galwenana Chief Minister Artist singi tengbangi makhada sargam na puthokpa labuk maikai pangna se haiba audio release tawbagi thoramda phongdokhibani mang hai Manipur art and culture gi lamda yamna thak wangba state amani haibasi myoi khudikmak na hainari adubu nongmagi hazira subada fauba lupali singa marom phangnaraba matam asida apik % khara piduna mamal leitana artist singbu sizinabagi thawong kaya state asida thengnadaba nate artist sing asina lauriba thodang asi mari leinaba khudikmak nasu masak khangpham thokpani adubu chap chaba artist singi policy na chingbasu ningthi na sembiba leitri maram asina oiraga ahal osilak laba matamda artist kayana awaba phibamda lenari haikhe Thauramadu saruk yaraduna Wangkai Assembly constituency gi MLA Thangzam Arun Kumar hai state asida leiriba artist singbu awangba thakta pungkhadana bagidamak lenga ki maikai degi Chief Minister artist singi tengbang na chingba thorang sing paikhatle masigi summa thakta khunai asigi artist singbu yokhatuna manglomda pukhadana bagidamak thabak kya su paikhatle isai nongmai haibasi miyobegi punsiga thadoknaba yadraba machalamani khonai amabu achumba maikai da purakpa si nungsi chanana leimina isaina achobu thodang logduna lakli ngasi puthogliba labuk maikai panglisi hairiba isai asisu state asigi lomi kayada amadi lawfam kananaba honarakliba thorang singda hena mateng pangba ngamlagani haibagi thajaba lei haike India amasung Myanmar gi lonaba
kilometer 1,494 rom sangba Sambal khadaba ngamkhai asi aina yadaba maongda drug sanna khulai amasung atai hakchang sokningai oiba potlamsing lalonbagi maming leiraba mafamni adubu hauzik makhatana hairiba mafam asi mutkhigadouraba sa kaya aina yadaba maongda lalonpham oire hairi Central Paramilitary Official singna phongdorokpagi matung ina atangba mutkhigadouraba sa singasi aina yadaba maongda Myanmar dagi India gi awang post state singda lambi ani da pusilakli hairiba lambi ani adudi Myanmar ga thangnariba Mizoram gi Champai district amasung Manipur gi Chandel district tagi moredani hairi lamgi Sasinaba pata kuntraga manga amadi land record kaya semdok semjin tawbada Chennai haina maral siriba amasung matam sangna thiva khangdana leirakiba STC Chandel MD Nasimudin ngasi police na fare haidi ngasi SP Imphal West ki conference hall da pangthokhiba paugi mifam amada ADGP Law and Order Clay Khongsai na hai Manipur government ki STO Sizlembi kauba amana 17 Chabox number 4 asi semdok semjin tawduna asaba lamgi pata kaya isu tawre haina report tawrakhi report adu da yumpham moiraga police na chatharakpa investigation da thabak tagi potharaba SK TH Nipamacha leifam Lilong Santipur hauzik suspend leriba LA SK Sahout Mandol MD Alauddin Khan leifam Lilong Karai Khong Makhong amadi atay miyoy khara chenari haiba khangbangamki case asida chenari ba miyoy ahum madu police na faki masagi matungda forest amasung state ki park chawba lam ekar taraga mapanda lana pata piduna lanai miyoy singda pithokpada makhoi chenai haiba khangbangamki hairi Thambal amasung makhoktagi puthokpa langna phi sabada masak nairabi Manipur gi Bishnupur district tagi thangadagi tongbram Bijyashanti na mahangna chathariba sinpham asida mai pakpagai loinana lamda masigi nupi singbu masing yamna thabak pibapamli Thambal amasung makhoktagi puthokpa mugaga pangkhak oiraba langna scarf muffler amasung necktie asi Mumbai amasung Kolkata yauna India gi achoba city singda yamna pamnabagai loinana demand kaya tawrakle Bishnupur district tagi naha oiribi entrepreneur asana hauzik mahaki khungangi nupi kuntrarom masa masagi mayumdagi thabak tawhonanabagi mathakta makhatana nupi kayasu thabak pinanabagi damakta thaurang tawri hairi Asia gi khwaidagi liraba football tournament ama oiriba Duran Cup ki chama kuntraga mathoi suba edition ge ngase sana kiba quarter final da steward na chan kiba hetro ki matingna Mumbai City FC na Chennai FC bu manga ahum da maithiba piram laga semi final yohonduna Mohammedan SC ga lamba tongnaragani Kolkata gi Vivekanand Youth Bharati Turanganada ISL gi club ani Mumbai City amasung Chennai FC na sana kiba quarter final match asi haurakpadagi team mani gi sanaroi sing yamna lamba manarakpadagi pungkhai men hausan khribasu goal account hangdokpa ngamna khide sanabagi kuntraga mapan suba minute ta Mumbai City na penalty ma phangki penalty adu steward na kausan bada goal ohenduna ama sinoda mangzil tharakhi ahan ba half kilem horiba minute khara sanarakpada ahenba goal chanaba ngamna khide ani suba half sanarakpada Chennai gi sanaroi singna equalizer fangnanaba honarakhi sanabagi yangkai manga suba minute ta Chennai FC gi Anirudh Thapana kausulakpa corner kick ama teammate Ninthoina kausan bada maikai khajiktang onakhi badagi equalizer oramba yaba khudong chaba ama mangzakhe Sanabagi yangkai mapan suba minute ta Chennai gi sanaroi singna chatharakpa attack amada Ninthoina semlakpa yamna phajaba cross amada teammate Sliskobi na sapu kallaba handing ama toksanduna goal onthoklaga equalizer ohenke Sanabagi mudrama nipan suba minute ta Mumbai City gi Vinit na pirakpa cross ama Chennai gi defender Devzit na maikai thedok na bokhona bada jangte na fangkibadagi goal onthoktuna ani amada mangjal thaba ngamkhe sanabagi apiba matam loigadaba minute ani walinga da Chennai gi cross ama Ninthoina handing tawthokna naba honabada ningthina panba ngamkhidabadagi Chennai gi sanaroi Jackson na ningthina collect toraga goal onthoktuna equalizer ohenke minute kuntra gi extra time haptuna sanarakpa match ki Marputara mari suba minute ta Mumbai City gi jangte na goal amaga chansenduna ahum anida henduna lakhe sanabagi marputara mapan suba minute ta Mumbai gi steward na goal ama chansenduna
4-2 ꯃꯥꯡꯖꯤꯜ ꯊꯥꯕ ꯉꯝꯈꯤ꯫ ꯁꯥꯟꯅꯕꯒꯤ 112 ꯁꯨꯕ ꯃꯤꯅꯤꯠꯇ ꯆꯦꯟꯅꯥꯏꯟꯒꯤ ꯔꯍꯤꯝ ꯑꯂꯤꯅ ꯒꯣꯜ ꯑꯃ ꯆꯟꯗꯨꯅ 3-3 ꯂꯩꯍꯟꯗꯨꯅ ꯃꯦꯠꯁꯀꯤ ꯂꯝꯖꯦꯟꯗ ꯑꯃꯨꯛ ꯌꯥꯎꯁꯟꯕ ꯉꯝꯈꯤ꯫ ꯃꯦꯠꯁꯀꯤ 119 ꯁꯨꯕ ꯃꯤꯅꯤꯠꯇ ꯃꯨꯝꯕꯥꯏ ꯁꯤꯇꯤꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯃꯗ ꯁ꯭ꯇꯦꯋꯥꯔꯠꯅ ꯒꯣꯜ ꯑꯃ ꯆꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯛꯇꯤꯛ ꯑꯣꯏꯍꯟꯅꯅꯕ ꯂꯣꯏꯅꯅ ꯃꯦꯠꯁ ꯑꯁꯤ 5-3ꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯌꯧꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫